ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯑꯍꯥꯟꯕ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯅꯥꯒꯤ ꯂꯧꯕꯨꯛ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯅꯥꯏ ꯑꯃꯅ ꯁꯨꯝ ꯅꯤꯡꯊꯧꯒꯤ ꯀꯥꯗꯨ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯇꯦꯕꯜ ꯑꯃ ꯅꯥꯟꯊꯣꯛꯂꯨꯕ ꯃꯇꯝꯗ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯒꯝꯂꯥ ꯆꯐꯨ ꯑꯃꯗ ꯊꯦꯡꯂꯨꯕꯗꯒꯤ ꯒꯝꯂꯥ ꯆꯐꯨ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯅꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯀꯥꯏꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯒꯝꯂꯥ ꯆꯐꯨ ꯑꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯊꯝꯕ ꯒꯝꯂꯥ ꯑꯃꯅꯤ꯫ ꯒꯝꯂꯥ ꯆꯐꯨ ꯑꯗꯨꯅ ꯀꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯪꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯤꯕꯗꯒꯤ ꯄꯔꯞ ꯑꯀꯥꯏꯕ ꯒꯝꯂꯥ ꯆꯐꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯝꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯇꯨꯃꯤꯟꯅ ꯄꯨꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯌꯦꯡꯐꯝꯗ ꯊꯝꯕ ꯒꯝꯂꯥ ꯆꯐꯨ ꯑꯗꯨꯅ ꯂꯩꯔꯝꯗꯕꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯅꯥ ꯂꯩ? ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯃꯤꯠꯌꯦꯡꯐꯝꯗ ꯊꯝꯕ ꯒꯝꯂꯥ ꯆꯐꯨ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ?" ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯉꯁꯥꯏ ꯀꯥ ꯁꯦꯡꯗꯣꯛꯅꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯆꯪꯍꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕꯅꯤ꯫ ꯑꯩ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯀꯧꯖꯔꯛꯀꯦ." ꯅꯤꯡꯊꯧꯅ ꯌꯥꯝ ꯊꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯀꯧꯔꯛꯎ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯪꯉꯛꯈꯤ, "ꯅꯪꯅ ꯑꯩꯒꯤ ꯀꯥ ꯁꯦꯡꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯂꯩ ꯆꯐꯨꯒꯤ ꯃꯔꯝꯗꯁꯨ ꯅꯪꯅ ꯈꯪꯉꯝꯒꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯂꯩ ꯆꯐꯨ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ?" ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯆꯐꯨ ꯑꯗꯨ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯛꯆꯔꯨꯕꯅꯤ." ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯃꯐꯝ ꯑꯁꯤ ꯌꯦꯡꯕꯗ ꯄꯨꯡꯍꯥꯡ ꯍꯥꯡꯏ, ꯈꯤꯇꯪ ꯊꯨꯅ ꯄꯨꯔꯒ ꯂꯥꯎ." ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯥ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯆꯐꯨ ꯑꯗꯨ ꯑꯩꯅ ꯀꯥ ꯑꯁꯤ ꯁꯨꯝ ꯁꯦꯡꯗꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯊꯦꯡꯂꯨꯕꯗꯒꯤ ꯀꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯁꯤ ꯅꯤꯡꯊꯧꯗ ꯍꯥꯏꯕꯒꯤ ꯎꯄꯥꯏ ꯂꯩꯖꯗꯕꯅ ꯑꯩꯅ ꯀꯤꯕꯗꯒꯤ ꯋꯥꯁꯤ ꯂꯣꯠꯁꯤꯟꯖꯕꯅꯤ." ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯅꯪꯅ ꯉꯁꯥꯏꯅ ꯑꯁꯦꯡꯕ ꯋꯥꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯗꯤ ꯁꯣꯏꯈꯤꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯆꯨꯝꯕꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯂꯕꯅꯤꯅ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯃꯤꯑꯣꯏꯕꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯉꯁꯤꯗꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯌꯥꯔꯔꯣꯏ꯫ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ." ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛꯄꯨ ꯀꯤꯖꯔꯨꯕꯅ ꯋꯥꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ." ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯃꯍꯥꯛꯄꯨ ꯁꯟꯇ꯭ꯔꯤꯁꯤꯡꯗ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯉꯔꯥꯡ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧꯅ ꯇꯧꯕꯤꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕ ꯖꯥꯠꯁꯤ ꯗꯟꯗꯤ ꯐꯪꯍꯟꯒꯗꯕꯅꯤ." ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ, ꯄꯥꯝꯗꯕ ꯍꯥꯏꯕꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯒꯗꯕꯅꯤ." ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯍꯪ ꯑꯃꯒ ꯍꯪꯉꯛꯈꯤ, "ꯗꯔꯕꯥꯔ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ?" ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ, "ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯑꯃꯨꯛꯇꯐꯥꯎ ꯉꯥꯡꯖꯗ꯭ꯔꯤ, ꯉꯥꯡꯗ꯭ꯔꯤꯕꯨ ꯑꯃꯅꯁꯨ ꯑꯩꯗꯤ ꯉꯥꯡꯗ꯭ꯔꯤ, ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯑꯃꯨꯛꯇ ꯉꯥꯡꯗ꯭ꯔꯤ." ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯤ, ꯉꯥꯡꯁꯨ ꯉꯥꯡꯂꯣꯏ." ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ "ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯤ" ꯂꯣꯏꯅꯃꯛ ꯁꯨꯝꯅ ꯍꯥꯏꯅꯔꯛꯑꯝꯃꯤ꯫
ꯑꯗꯨꯕꯨ ꯕꯤꯔꯕꯜꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯀꯩꯗꯧꯔꯦ? ꯅꯪꯗꯤ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯗꯤ?" ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯑꯩꯅ ꯉꯥꯡꯖꯈ꯭ꯔꯦ." ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ ꯕꯤꯔꯕꯜ? ꯅꯪꯕꯨ ꯑꯣꯏꯗꯕ ꯉꯥꯡꯏ ꯍꯥꯏꯕ? ꯑꯩꯗꯤ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯆꯠꯄ, ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯥꯖꯅ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯊꯝꯂꯒ ꯅꯪꯕꯨ ꯑꯣꯏꯗꯕ ꯉꯥꯡꯏ ꯍꯥꯏꯕ?" ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯝꯖꯔꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗꯤ ꯑꯁꯦꯡꯕꯅꯤ꯫ ꯇꯟꯖꯥꯅ ꯐꯤꯕꯝꯅ ꯌꯥꯗꯕ ꯃꯇꯝꯗ ꯑꯣꯏꯗꯕ ꯍꯥꯏꯕ ꯋꯥꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯉꯥꯡꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯖꯈ꯭ꯔꯤꯕ ꯑꯣꯏꯗꯕꯁꯤꯡ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯥꯏꯅꯕ, ꯅꯨꯡꯉꯥꯏꯗꯅꯕ ꯉꯥꯡꯈꯤꯕꯗꯤ ꯅꯠꯇꯦ, ꯍꯟꯗꯨꯅ ꯐꯅꯕ, ꯁꯣꯏꯗꯅꯕ, ꯀꯥꯏꯗꯅꯕ ꯉꯥꯡꯈꯤꯕꯃꯛꯇꯅꯤ." ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯅꯠꯇꯦ ꯅꯠꯇꯦ ꯕꯤꯔꯕꯜ, ꯑꯣꯏꯗꯕ ꯉꯥꯡꯕꯅ ꯀꯝꯗꯧꯅ ꯃꯤꯒꯤ ꯑꯐꯕ ꯑꯣꯏꯍꯟꯕ ꯉꯝꯒꯗꯧꯔꯤꯕ? ꯑꯗꯨꯒ ꯑꯩꯒꯤ ꯗꯔꯕꯥꯔꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯁꯨ ꯑꯩ ꯂꯩꯊꯣꯛꯂꯣꯏ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ, "ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯈꯣ." ꯕꯤꯔꯕꯜꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯠꯇꯦ ꯅꯠꯇꯦ ꯕꯤꯔꯕꯜ, ꯑꯩ ꯅꯪꯒꯤ ꯋꯥ ꯑꯃꯠꯇ ꯃꯈꯥ ਤਾꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯒꯤꯗꯤ ꯂꯩꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯩ꯫ ꯀꯅꯥ ꯑꯃꯠꯇꯗ ꯑꯍꯦꯟ ꯃꯤꯔꯥꯏ ꯈꯥꯏꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯉꯔꯥꯡ ꯑꯩꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯣꯏꯗꯕ ꯉꯥꯡꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯃꯇꯧꯒꯨꯝ ꯅꯪꯁꯨ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯥꯔꯛꯂꯅꯨ ꯕꯤꯔꯕꯜ꯫ ꯅꯪꯕꯨ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯏ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯊꯝꯕ ꯑꯩ ꯉꯝꯂꯔꯣꯏ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯕꯤꯔꯕꯜ." ꯅꯤꯡꯊꯧꯒꯤ ꯋꯥꯕꯨ ꯏꯜꯂꯗꯨꯅ ꯕꯤꯔꯕꯜ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯏ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧꯗ ꯈꯪꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯕꯤꯔꯕꯜꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯈꯜꯂꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯟ ꯀꯥꯆꯤꯟꯗ ꯒꯤꯍꯨ ꯆꯕꯨꯜ ꯑꯃ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯒꯤꯍꯨ ꯆꯕꯨꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯐꯖꯈ꯭ꯔꯕ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯃ ꯂꯧꯈꯠꯂꯗꯨꯅ ꯄꯥꯏꯔꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯗꯒꯤ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯧꯊꯣꯔꯛꯈꯤ꯫ "ꯁꯦꯕꯛ ꯔꯥꯝ, ꯅꯪ ꯑꯃꯨꯛꯇꯪ ꯊꯣꯔꯛꯎ ꯍꯣꯏ." ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯕꯤꯔꯕꯜꯅ, "ꯌꯦꯡꯉꯨ ꯁꯦꯕꯛ ꯔꯥꯝ, ꯅꯪ ꯍꯧꯖꯤꯛꯃꯛ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯁꯅꯥ ꯁꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯗꯨꯀꯥꯟ ꯑꯃ ꯊꯤꯔꯒ ꯑꯁꯤꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯁꯅꯥꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯃ ꯁꯥꯍꯜꯂꯨ." ꯑꯁꯨꯝꯅ ꯊꯕꯛ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯕꯤꯔꯕꯜ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯕꯤꯔꯕꯜ, ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ ꯍꯥꯏꯈ꯭ꯔꯒ ꯅꯪꯅ ꯑꯃꯨꯛ ꯉꯁꯤ ꯂꯥꯛꯂꯤꯕꯗꯤ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯕ꯭ꯔꯥ?" ꯕꯤꯔꯕꯜꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯆꯕ ꯅꯠꯆꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯌꯥꯔꯕ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯎꯠꯆꯒꯦ ꯂꯥꯛꯆꯕꯅꯤ." ꯅꯤꯡꯊꯧꯅ, "ꯀꯔꯤ ꯄꯣꯠꯁꯛꯅꯣꯅꯦ? ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯕ, ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯣ? ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯎꯠꯂꯨ ꯌꯦꯡꯂꯒꯦ." ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯁꯅꯥꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯌꯥ ꯀꯥꯊꯣꯛꯄ ꯃꯈꯩ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯈꯨꯠꯃꯛꯅ ꯄꯥꯏꯔꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯗꯤ ꯁꯅꯥ ꯑꯁꯦꯡꯕꯅꯤꯗꯅ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜ, ꯑꯁꯤꯕꯨ ꯀꯩꯗꯧꯒꯗꯕꯅꯣ?
ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯑꯗꯨꯒ ꯃꯁꯤꯅ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯌꯨ ꯕꯤꯔꯕꯜ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯀꯨꯏꯅ ꯍꯤꯃꯥꯂꯌꯥ ꯆꯤꯡꯊꯛꯇ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯨꯔꯕ ꯂꯥꯏꯑꯣꯏꯔꯕ ꯃꯨꯅꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯁꯤꯕꯨ ꯏꯁꯣꯔꯗꯒꯤ ꯕꯣꯔ ꯑꯣꯏꯅ ꯐꯪꯉꯛꯈꯤꯕꯅꯤꯁꯨ ꯍꯥꯏ꯫ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯝꯕꯗ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯍꯥꯎ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯁꯅꯥꯒꯤ ꯒꯤꯍꯨ ꯆꯔꯣꯡ ꯀꯌꯥ ꯑꯃ ꯍꯧꯕ ꯂꯧꯕꯨꯛ ꯑꯣꯏꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯒꯤ ꯋꯥ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯕꯔꯥꯅꯦ? ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯥ? ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯨꯅꯤ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯨꯅꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯄꯥꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯤꯕꯤꯔꯝꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯊꯛꯇ ꯈꯣꯡꯅ ꯂꯩꯕꯥꯛ ꯊꯛꯇ ꯆꯠꯄꯒꯨꯝ ꯆꯠꯇꯨꯅ ꯄꯥꯠ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯌꯥꯎꯅ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯂꯛꯈꯤ, ꯀꯔꯤ ꯍꯥꯏꯕ ꯕꯤꯔꯕꯜ? ꯏꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯈꯤ ꯍꯥꯏꯕ? ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯖꯈꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯀꯥꯟꯅꯔꯔꯣꯏ꯫ ꯃꯨꯅꯤꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯧꯒꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯍꯥꯎ ꯂꯩꯕ ꯃꯐꯝ ꯑꯃ ꯅꯪꯅ ꯊꯤꯔꯛꯂꯣ, ꯑꯗꯨꯒ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯅꯥꯏ ꯑꯩꯅ ꯍꯥꯟꯅ ꯇꯧꯖꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯍꯥꯎ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯩꯅ ꯊꯤꯗꯨꯅ ꯊꯝꯖꯔꯦ꯫ ꯅꯤꯡꯊꯧꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯕꯤꯔꯕꯜ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯂꯩꯍꯥꯎ ꯂꯩꯔꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯁꯅꯥꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯊꯥꯔꯨꯕ ꯇꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯕꯨ ꯕꯤꯔꯕꯜꯅ ꯂꯧꯕꯨꯛ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯁꯅꯥꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯊꯥꯔꯣ, ꯑꯩꯈꯣꯏ ꯌꯦꯡꯂꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯗꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯊꯥꯕ ꯌꯥꯔꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯉꯛꯏ, ꯀꯔꯤꯒꯤꯅꯣ ꯕꯤꯔꯕꯜ, ꯅꯪꯅ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯗꯤ? ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯒꯤꯍꯨ ꯑꯁꯤꯕꯨ ꯄꯤꯕꯤꯔꯝꯕ ꯃꯨꯅꯤ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯕꯗ ꯒꯤꯍꯨ ꯑꯁꯤꯕꯨ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯑꯃꯨꯛ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯊꯥꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯍꯧꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯂꯨꯔꯕ ꯃꯤꯑꯣꯏꯅ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯊꯥꯔꯨꯕ ꯇꯥꯔꯒꯗꯤ ꯁꯅꯥꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯍꯧꯔꯛꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ, ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯀꯌꯥꯔꯛ ꯉꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯥꯔꯨꯔꯒꯗꯤ ꯁꯅꯥꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯍꯧꯔꯣꯏꯗꯕ ꯑꯣꯏꯕꯅ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯑꯃꯨꯛꯐꯥꯎ ꯉꯥꯡꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯒꯤꯍꯨ ꯑꯁꯤꯕꯨ ꯊꯥꯍꯟꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕ꯭ꯔꯥ ꯕꯤꯔꯕꯜ? ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯃꯅ ꯊꯥꯍꯜꯂꯒꯦ꯫ ꯑꯛꯕꯔꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯀꯅꯥꯅꯣ ꯑꯃꯇꯪ ꯊꯣꯔꯛꯇꯨꯅ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯊꯥꯔꯨ ꯂꯥꯎ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯞꯊꯅ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, ꯑꯣ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯉꯍꯥꯟ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯨꯝꯈ꯭ꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯑꯣꯏꯗꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯂꯣꯏꯅ ꯉꯥꯡꯖꯔꯨꯔꯕꯅꯤꯅ ꯒꯤꯍꯨ ꯑꯁꯤ ꯊꯥꯕ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯏꯅꯤꯡꯊꯧ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯅ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯑꯃꯨꯛꯇꯪ ꯊꯥꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯁꯨꯝꯗꯧꯕꯅꯤ ꯕꯤꯔꯕꯜ, ꯑꯩꯁꯨ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯣꯏꯗꯕ ꯈꯔ ꯑꯃꯗꯤ ꯉꯥꯡꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯊꯥꯔꯨꯔꯕꯁꯨ ꯍꯧꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯖꯔꯛꯈꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕꯃꯛꯇꯅꯤ, ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯒꯤꯍꯨ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯃꯨꯅꯤ ꯑꯃꯠꯇꯅ ꯄꯤꯕꯤꯔꯝꯕ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯅ ꯁꯅꯥ ꯀꯣꯟꯁꯪꯗ ꯁꯥꯍꯟꯖꯔꯨꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫
ꯑꯗꯨꯒ ꯊꯑꯣꯏꯅ ꯁꯨꯝꯅ ꯑꯩꯅ ꯉꯥꯡꯖꯈꯤꯕ ꯍꯥꯏꯖꯈꯤꯕꯒꯤ ꯃꯔꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯂꯣꯏꯅꯃꯛ ꯉꯥꯡꯅꯕꯃꯛꯇꯅꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯦꯛꯇꯃꯛ ꯆꯩꯔꯥꯛ ꯄꯤꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯣꯏꯗꯕ ꯉꯥꯡꯕꯅ ꯑꯐꯕ ꯄꯨꯔꯛꯅꯕ, ꯒ꯭ꯌꯥꯟ ꯇꯥꯅꯕ, ꯑꯆꯨꯝꯕ ꯈꯪꯗꯣꯛꯅꯕꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯃꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯆꯗꯨꯅ ꯃꯌꯥꯝꯗ ꯎꯠꯆꯈꯤꯕꯗꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯕꯤꯔꯕꯜ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯁꯥꯎꯒꯟꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯊꯗꯕꯤꯗ ꯅꯪꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯆꯨꯝꯕ ꯉꯥꯡꯕꯒꯤꯗꯃꯛ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕꯗꯨ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯀꯤꯕ ꯌꯥꯎꯗꯅ ꯅꯪꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯤꯗꯃꯛ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯕꯤꯔꯕꯜ꯫ ꯅꯪꯗꯤ ꯃꯟꯇ꯭ꯔꯤ ꯑꯃꯈꯛ ꯅꯠꯇꯦ, ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯁꯨꯅꯤ꯫ ꯂꯥꯎ ꯕꯤꯔꯕꯜ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯀꯣꯏ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯁꯨꯀ꯭ꯔꯗꯦꯕ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯋꯥ ꯈꯔ ꯇꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯏꯗꯤ ꯄꯥꯛꯆꯍꯧꯏ ꯍꯥꯏꯕꯕꯨ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯊ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯣꯛꯅꯔꯛꯄ ꯊꯦꯡꯅꯔꯛꯄ ꯂꯥꯟ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯡ ꯇꯥꯛꯄ ꯂꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯔꯝꯕ ꯁꯥꯃꯨ ꯁꯒꯣꯜ ꯀꯌꯥ ꯑꯃꯁꯨ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ꯫ ꯌꯥꯝꯅ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯧ꯫ ꯁꯨꯀ꯭ꯔꯗꯦꯕꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯝꯗꯦ꯫ ꯁꯨꯀ꯭ꯔꯗꯦꯕꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯈꯔ ꯇꯝꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯔꯦ ꯁꯨꯀ꯭ꯔꯗꯦꯕ, ꯂꯦꯞꯂꯣ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤ ꯑꯅꯥꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯝꯂꯅꯨ꯫ ꯋꯥꯁꯤ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯗꯔꯕꯥꯔ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯂꯥꯟꯒꯤ ꯄꯥꯎ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯕ ꯅꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥ ꯈꯔ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯕꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯍꯔꯥꯎꯍꯟꯕ ꯌꯥꯕ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯁꯨꯝ ꯋꯥꯈꯜ ꯈꯟꯕꯗ ꯃꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯦꯞꯇꯅ ꯃꯍꯥꯛꯀꯤ ꯈꯗꯥꯡꯗ ꯍꯧꯔꯤꯕ ꯑꯁꯥꯡꯕ ꯀꯣꯏ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯁꯨꯝ ꯅꯥꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯨꯝꯗꯧꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯄꯨꯕꯣꯛ ꯑꯃꯈꯛ ꯂꯩ꯫ ꯃꯍꯥꯛꯀꯤ ꯀꯣꯏꯗꯨ ꯌꯥꯝꯅ ꯁꯥꯡꯉꯤ, ꯌꯥꯝꯅꯁꯨ ꯐꯩ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯖꯪꯒꯜꯗ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯖꯪꯒꯜꯗ ꯉꯥꯏꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯀꯣꯏ ꯑꯗꯨꯗ ꯎꯆꯦꯛ ꯈꯔ ꯃꯀꯣꯟ ꯁꯥꯖꯤꯜꯂꯝꯃꯤ ꯍꯥꯏ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯑꯝꯃꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯀꯣꯏꯁꯨ ꯌꯥꯝꯅ ꯁꯥꯡꯕꯖꯥꯠꯅꯤꯍꯦ꯫ ꯃꯍꯥꯛꯀꯤ ꯀꯣꯏ ꯑꯗꯨꯅ ꯏꯁꯤꯡ ꯕꯥꯇꯤꯟꯒꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯝꯅ ꯄꯦꯟꯅ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯀꯣꯏꯗꯤꯅꯦ ꯈꯪꯉꯕ, ꯊꯥꯡꯁꯥꯡꯗꯒꯤ ꯍꯦꯟꯅ ꯁꯥꯡꯕꯖꯥꯠꯅꯤꯍꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯏ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯣꯏꯕ ꯀꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯧꯔꯤꯕ ꯀꯣꯏ ꯈꯔꯁꯤꯗ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯁꯤꯕꯨ ꯌꯥꯝꯅ ꯑꯩꯅ ꯅꯤꯡꯊꯤꯅ ꯊꯝꯖꯩ꯫ ꯁꯃꯨ ꯀꯣꯏ ꯀꯛꯄ ꯃꯤ ꯐꯥꯎꯕꯗ ꯑꯩ ꯃꯁꯤꯕꯨ ꯁꯣꯛꯍꯟꯗꯦ꯫ ꯀꯛꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯩ ꯏꯁꯥꯅ ꯀꯛꯆꯩ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, ꯆꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯀꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯝꯖꯐꯝꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯕꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯁꯣꯏꯗꯅ ꯑꯩꯒꯤ ꯀꯣꯏꯁꯤ ꯈꯔ ꯇꯦꯟꯅ ꯀꯛꯎꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯕꯨ ꯌꯨꯝꯗꯕꯨ ꯆꯪꯉꯛꯀꯅꯨꯕꯨ ꯍꯥꯏ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯀꯣꯏꯁꯤꯒ ꯂꯣꯏꯅ ꯀꯛꯊꯠꯂꯨ ꯍꯥꯏꯔꯛꯑꯕꯗꯤ ꯑꯩꯗꯤ ꯒꯨꯍꯥ ꯑꯃꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯑꯩꯒꯤ ꯀꯣꯏꯕꯨ ꯀꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤ ꯀꯣꯏꯗ ꯊꯦꯡꯉꯛꯂꯕ ꯃꯤ ꯑꯗꯨꯗꯤ ꯃꯉꯛ ꯑꯗꯨ ꯀꯛꯂꯗꯨꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯀꯅꯥꯅꯣꯅꯦ ꯏꯅꯤꯡꯊꯧꯒꯤ ꯀꯣꯏꯕꯨ ꯁꯣꯛꯄ ꯉꯝꯒꯗꯧꯔꯤꯕ ꯃꯤ ꯑꯁꯤꯕꯣ? ꯏꯅꯤꯡꯊꯧꯒꯤ ꯀꯣꯏꯕꯨ ꯁꯣꯛꯂꯕ ꯃꯤ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯄꯥꯝꯃꯨꯗ꯭ꯔꯕ ꯃꯤ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯕꯤꯔꯕꯜꯅ ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯉꯛꯈꯤ,
ꯕꯤꯔꯕꯜ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯀꯣꯏꯕꯨ ꯍꯦꯛ ꯁꯣꯛꯂꯛꯄ ꯃꯤ ꯑꯗꯨ ꯃꯉꯛ ꯀꯛꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯂꯧꯕ ꯆꯨꯝ ꯑꯔꯥꯟꯒꯤ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯊꯥꯖꯕ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯑꯗꯨꯕꯨ ꯍꯥꯏꯕ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯌꯥꯅꯤꯡꯗꯦ ꯁꯤꯔꯥ? ꯕꯤꯔꯕꯜꯅ ꯇꯁꯦꯡꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯧ, ꯑꯩ ꯌꯥꯖꯅꯤꯡꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯀꯣꯏꯕꯨ ꯄꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯍꯥꯠꯅꯤꯡꯕꯒꯤ ꯃꯍꯨꯠꯇ ꯎꯔꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯕꯨ ꯃꯥꯜꯂꯤꯕꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ, ꯀꯔꯤ ꯍꯥꯏꯕ ꯕꯤꯔꯕꯜ? ꯏꯅꯤꯡꯊꯧꯅ ꯏꯀꯥꯏꯕ ꯅꯪꯂꯒ ꯑꯩꯈꯣꯏꯅ ꯍꯔꯥꯎꯒꯗꯧꯔꯤꯕ? ꯅꯪꯕꯨ ꯉꯥꯎꯔꯕꯔꯣ ꯕꯤꯔꯕꯜ? ꯏꯅꯤꯡꯊꯧ, ꯋꯥ ꯑꯁꯤꯒꯤꯗꯃꯛ ꯕꯤꯔꯕꯜꯕꯨ ꯆꯩꯔꯥꯛ ꯍꯟꯗꯨꯅ ꯄꯤꯕꯤꯌꯨ꯫ ꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯃꯃꯨꯠ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤꯅ ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯗꯨꯅ ꯀꯔꯦꯝꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯅꯪ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯒꯤ ꯀꯣꯏꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯅ ꯑꯊꯨꯝꯕ ꯄꯣꯠ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧ ꯌꯥꯎꯅ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ, ꯏꯌꯥ ꯕꯤꯔꯕꯜ, ꯅꯪꯁꯤꯕꯨ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯕ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯎꯔꯞ ꯇꯧꯔꯗꯨꯅ ꯕꯤꯔꯕꯜꯗ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯀꯣꯏꯕꯨ ꯆꯤꯡꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯍꯔꯥꯎꯒꯗꯧꯔꯤꯕ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯔꯃꯥꯟ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯎꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯆꯩꯔꯥꯛ ꯐꯪꯅꯕ ꯁꯦꯝ ꯁꯥꯕ ꯌꯥꯔꯦ ꯕꯤꯔꯕꯜ꯫ ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯗꯔꯕꯥꯔ ꯑꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯆꯔꯨꯒꯦ ꯌꯥꯒꯗꯔꯥ? ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯕꯤꯔꯕꯜꯕꯨ ꯀꯔꯦꯝꯅꯔꯗꯨꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯕꯤꯔꯕꯜ, ꯀꯤꯔꯕꯔꯥ ꯅꯪꯕꯣ? ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯌꯥꯔꯣꯏ ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯄꯔꯃꯥꯟ ꯌꯥꯎꯅ ꯍꯥꯟꯅ ꯎꯠꯀꯗꯕꯅꯤ, ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯪ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯌꯥꯒꯅꯤ꯫ ꯕꯤꯔꯕꯜ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯅꯥꯏꯅ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯅꯅꯥꯏ ꯉꯥꯏꯍꯥꯛꯇꯪ ꯗꯔꯕꯥꯔ ꯑꯁꯤꯗꯒꯤ ꯊꯣꯛꯆꯒꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯤꯡꯊꯧꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯕꯤꯔꯕꯜ, ꯆꯠꯂꯨ ꯀꯥꯏꯗꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗꯒꯤ ꯊꯣꯔꯛꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯄꯤꯛꯂꯤꯕ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯁꯦꯕꯥꯔꯣꯏ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯪꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏ, ꯑꯉꯥꯡ ꯑꯁꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯨꯔꯨꯕ ꯇꯥꯔꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯕꯤꯔꯕꯜ, ꯑꯗꯣꯝꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯕꯤꯈ꯭ꯔꯒ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯔꯤꯕꯁꯤ ꯀꯗꯥꯏꯗꯁꯨ ꯅꯠꯇꯦ, ꯏꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗꯅꯤ, ꯃꯄꯨꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯅꯠꯇꯕ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯑꯉꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ, ꯀꯔꯤ ꯑꯃꯨꯛ ꯇꯧꯗꯣꯔꯤꯕꯖꯥꯠꯅꯣ ꯕꯤꯔꯕꯜ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕꯁꯤ ꯏꯅꯤꯡꯊꯧꯒꯤ ꯏꯁꯨꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯁꯤꯕꯨ? ꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯤꯡꯊꯧꯔꯣꯝꯗ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯔꯥꯎꯅ, ꯃꯥꯅꯤꯅꯦꯍꯦ, ꯑꯩꯒꯤ ꯏꯁꯨꯗꯨꯅꯤꯅꯦ, ꯄꯤꯔꯛꯎ ꯕꯤꯔꯕꯜ, ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯄꯤꯔꯛꯎ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯄꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯏ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯁꯥꯟꯅꯕ ꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯀꯣꯏꯗ ꯆꯤꯡꯂꯤꯕꯁꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯈꯥ තාꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯃꯤꯊꯥꯏ ꯑꯃꯇꯪ ꯄꯤꯖꯖꯒꯦ꯫ ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯕꯤꯔꯕꯗꯤ
वा अदु ताबा मतमदा निंगथौ ग्यान लाखी हौजिक थवोइना बिरबलना ngang asibu puraklibagi maram asi mahakna haikiba wadu utlibani adudagi birbal amu hairaki iningthau hौजिक angang asini ningthaugi koi singki haiduna angang asibu iningthauna hatpigadoribra बिरबल की वाद तारगा निंगथौ अकबर ना हायरकी करी वानो ने बिरबल सुक नुंसिख्रब इशूसी बोइने करी हाट कदौरिबनो बिरबल अमु हायरई मसिनी निंगथौ ननाय अइना हायजखिबदु इनिंगथौ की कोइबु थेंगई चिंगई हायदना खुदिंगमक बु हाट कदब नत्ते हायबदु बिरबल की वाद तारगा निंगथौ अकबर ना पेन नोकलदुना हायरई ओंथोकना सिंकरेदको बिरबल नंगसे अइनदी नंगना हाइरबा वादु अतोपा वखल अमदा हेक खल्लुरेदो नंगना कयादा लाइना थबक ओइना उथोकलबा मसिगिदमक नंगबु अइना मना हंदुना पीगनी असुमना हाइरदुना निंगथौ अमसुंग बिरबल यामना हरावना नोकमिन्नरमी तंजादुदा निंगथौ अकबर की मसु अदुना बिरबलना लामदुना बिरबल की कोय अमुक चिंगखिरमी अदुदा अमुकसु मखोय वा लाउना तिलमलिबा मयाम अदु नोकमिन्नखि वारी असी मतांग असिदा लोइसिनजरे ताबिरिबु खुदिंगमक पुथागचरी।